ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯂꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯏꯅ ꯂꯨꯞꯂꯒꯅꯤ꯫ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯌꯥ ꯅꯛꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯩ꯫ ꯅꯣꯡꯃ ꯃꯣꯟꯁꯨꯟ ꯁꯤꯖꯟꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯃꯔꯝꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯆꯥꯎ ꯊꯣꯛꯂꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯊꯤꯕ ꯍꯧꯅꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯇꯍꯥ ꯂꯥꯛꯇꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯁꯤꯡꯒꯤ ꯃꯥꯏꯁꯦ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯨꯝꯁꯤꯡ ꯑꯌꯥꯝꯕ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯁꯪꯁꯤꯗꯁꯨ ꯁꯣꯏꯗꯅ ꯌꯧꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯂꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯏꯅ ꯂꯨꯞꯂꯒꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯁꯨ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒ ꯆꯠꯈ꯭ꯔꯁꯦ"꯫ ꯑꯗꯨꯕꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯑꯩꯗꯤ ꯅꯈꯣꯏꯒꯨꯝꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯏꯁꯣꯔꯗ ꯂꯨꯞꯂꯤꯕꯅꯤ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯑꯁꯤꯅ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯏꯁꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯅꯪ ꯆꯠꯈ꯭ꯔꯣ"꯫ ꯄꯨꯔꯣꯍꯤꯠ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯇꯨꯅ ꯈ꯭ꯋꯥꯡ ꯃꯌꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨ ꯐꯥꯟ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨ ꯍꯤ ꯇꯣꯡꯗꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯀꯥꯟꯁꯤꯗ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯅ ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯍꯤ ꯃꯊꯛꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯎ"꯫ ꯑꯗꯨꯕꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏꯁꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨꯁꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯐꯝꯊꯛ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯔꯣꯍꯤꯠ ꯑꯗꯨ ꯂꯥꯏꯁꯪꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯏꯁꯣꯔꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯕꯨ ꯀꯥꯈꯠꯂꯛꯅꯕ ꯊꯧꯔꯤ ꯊꯥꯗꯔꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ: "ꯃꯗꯨꯗ ꯀꯥꯈꯠꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯇꯣꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯊꯝꯖꯔꯝꯒꯦ"꯫ ꯑꯗꯨꯕꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯁꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯊꯤꯔꯨꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯂꯥꯏꯁꯪ ꯑꯗꯨ ꯂꯨꯞꯀꯗꯕ ꯃꯤꯀꯨꯞ ꯈꯔꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯔꯣꯍꯤꯠ ꯑꯗꯨ ꯃꯃꯥꯏ ꯅꯣꯡꯊꯛꯇ ꯏꯁꯣꯔꯕꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ: "ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯄꯨ ꯅꯤꯡꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯐꯝꯗ ꯀꯠꯊꯣꯛꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯉꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯗ꯭ꯔꯤꯕ"꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯣꯔꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯎꯔꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯍꯦ ꯑꯉꯥꯎꯕ ꯅꯨꯄꯥ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯂꯥꯛꯈꯤꯕꯗꯨ ꯑꯃꯨꯛꯇ ꯅꯠꯇꯦ, ꯑꯍꯨꯝꯂꯛꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯈꯤꯗꯕꯁꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯑꯔꯥꯟꯕꯔꯥ"꯫ ꯄꯨꯔꯣꯍꯤꯠ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯌꯥꯖꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯗ ꯅꯍꯥꯛ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯁꯥꯅ ꯎꯖꯔꯝꯂꯒꯅꯤ꯫ ꯅꯍꯥꯛ ꯏꯁꯣꯔꯕꯨ ꯊꯥꯖꯕ꯭ꯔꯥ? ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨꯗꯤ ꯈꯪꯈꯤꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯄꯤꯔꯛꯈꯤꯕ ꯈꯨꯗꯝꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯖꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯇꯥꯟꯖꯥ ꯄꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯈꯤ ꯅꯪ ꯅꯁꯥ ꯈꯪꯍꯟꯗꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯕꯗ, ꯅꯠꯇ꯭ꯔꯒꯅ
ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯎꯔꯕ ꯅꯠꯇ꯭ꯔꯒ ꯈꯪꯂꯕ ꯃꯁꯤꯗ ꯑꯅꯤꯔꯛ ꯈꯟꯊꯕ ꯇꯧꯗꯅ ꯊꯨꯅ ꯌꯥꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯥꯏꯁꯤꯜꯍꯧꯗꯨꯅ ꯄꯨꯟꯁꯤꯕꯨ ꯑꯆꯧꯕ ꯑꯍꯣꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯇꯣꯞꯄ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ?